Manipuri law na Nipan suba schedule da Chenkibagi Numitpu Ningsing ba oina state asigi mafam kayada kuntra suba Manipuri Linguist Day gi thoram pangthoknari. Directorate of Linguist Planning and Implementation na sentuna Lamphel Pataleba State Council of Education Research and Training SCERT gi hold su lengak asigi Education Department ki Commissioner M Hare Krishna na saruk yaduna pangthoki. Pangthoki ba thoram adugi matangda wangang laduna Linguist Planning and Implementation gi Director TI Citrana haikibada Chinda khakta imalon nungsi haina leibagi matam natre pikliba angang singbu imalon nungsi bada tambi bada mama singi achoba thodang lei lol yamna khangba afabani adumakpu lon yamna khanglabasu imalon khangdrabadi mima natraba mioi amaga khetnaba leite Endangered Language ni haina UNESCO na lauthokpada yaurukliba Manipuri lol asi aikhoina chawkhat handana kanana chawkhat hangadori bano lol asi nongma nongmagi sitharakle haina maikai kayadagi hairakliba asi kokhanaba lon asibu sizinariba aikhoina hotnagadabani Chinda khakte imalon nungsi haibagi matam natre lon asibu chawkhatnanaba aikhoi khudingna hotnaba matam oire haiki Hoziksu lon asibu imalon asibu nungsi biba amadi imalon asigi chawkhatnaba mieng da changsin biba organization kaya amadi mari leinaba sarkargi department amasung directorate singnasu lon si chawkhatnabagi matam matamgi oiba khongthang sing akhoi lokhatuna lai adubu lokholiba khongthang sing asi amuk hanna lon ga mari leinaba akhoi gi lon gi maramda khang hairaba kaya tanaduna he na mapung phana lon si khoi gi lon ima lon asi chawkhatnaba honabagi darkar du leitaba